ngasi phong tuan tuan masi phong singdigi marueba pausing khonggacharaga mayamda share tawjagi anbada class 3 digi 9 fawbagi special promotion exam pangthokani tawrambadu cancel tawkhre Manipulinga ki makhada lebe school sing amadi government aided school sing the class 3 digi 9 fawbada tamliba mairoi singi special promotion examination pangthoknana ba thawrang torambadu cancel tawkhre hawkhiba December tha loiramdaida Zonal Education Officer ZEO Zone 1 amadi ZEO Zone 2 na tuan notification thoktuna ZEO sing asina konba mafam singda leba government aided school singi head of institution singna class 3 digi class 9 phawbada tamliba mahiroi singi special promotion examination pangthokna ba khangan khibani special promotion examination asigi wohang se singna WhatsApp ki kuthangda natraga hen khudong chagadaba social media ki kuthangda school authority na mairoi singna phangangadabani mairoi singi marakti smartphone laitaba amadi internet ki khudong chaba laitaba singdana school authority na alternative arrangement ama togadabani haina su khangan kibani loinana examination si pangthokna ba timetable fawba thoklurabani school authority singsu exam asi pangthokna ba mathau tapa thabak thoram sing paikhat pa horuraba matung ngasi amuk ZEO zone 1 amasum ZEO zone 2 na thokiba tuan notification singna ZEO sing asina koliba mafam singda leba government amadi government aided school singda class 3 digi 9 phawbada tamliba mahiroi singi exam pangthokani torambadu makha taba order ama thoktriba phawba cancel tore haina mari lenaba head institution singda khangan khibani loinana exam asibu pangthoknabagi damak paikhaliba thabak thoram singsu khudaktagi lepnaba khangan khibani haina pawsna makha tari atopa paw manipur da African swine fever gi case thingnare mafam kharada oksa yonba thingkhre hawkiba matam kharagi mamang state asigi tuan mafam sing ok kya paktakna shikraba matung manipur da African swine fever ASF ki case thingnare ok the African swine fever gi positive case thengnakiba asi Thawal district ki manungsan leiba Salungpham village ki area dagini ok the African swine fever nare haibasi manipulinga ki animal husbandry and veterinary department su confirm tawkhre mafam kharada oksa yonbada athingba thamkhre hiram sigi matangna Thawal gi deputy commissioner N Randana na ngasi thokiba order amada hai manipulinga ki animal husbandry and veterinary department na ngarang thokiba notification amana Thawal district ki Salungpham village ki area da oksa African swine fever gi positive case thingnare haina confirm tokiba asina laichit asi makhatana sandorakadabadagi ngakthoknana ba hairiba area sida section thorang gi lokhatpa mathau tare maram asina the prevention and control of infectious and contagious diseases and Animals Act 2009 gi section 6 na piba power gi matungina Thawal district ki manungsanba Kangyambem Lokshao amasum Salungpham mamang laikai gi maphamsing African swine fever gi control areas oina kudaktagi lakthoklei loinana the prevention and control of infectious and contagious diseases and Animal Act 2009 gi section Tarateret ki makhada hairiba mafam sing asida khudaktagi oksa ok machinja amadi marineba potlam sing yormada athingba thamlei amasung control area asigi manungda ok amata hana thamkiba mafamdagi atopa mafam amada puthok pusin tawba yaroi kanaguma miyoi institution natraga organization hairiba wafam sing asigi wangbada thabak toroglabadi ek asigi makhara serak phangningai oi hainasu order aduna phongdoragli panba yabdi hawkiba matam khragi mamangna Manipur gi tuan ba mafam kayada layung khangdaba laina na naduna ok sing paktakna sire haina pauksi asina pau kya phongkhrabane veterinary and animal husbandry department gi officer singi makedigi su ok sing adu sikhibagi sapsaba maram thidokna ba thabak pakhat palikhrabani haina su pausina makhatana phongdorakli atopa maruiba paukhra namu laumi singi khongjang sathagadori Manipur da laidiba left ki laumi loop sing amasum atai loop sing punsinduna central government na laumi singi mayokta laiba farm bill ahumgi matangna nomgi oiba hunger strike hayeng BT road ta laiba Irabot bawon na pangthokani haina Manipur laumi loop ki sirol amana hairi makha chatra point na yam thamoi shotne oiraba masum yam nongai thaba paw mani myam asiba nga hondoklamlei ngasi numidang pung 3 rom tabra Chuchangpur police station gi kilometer 3 rom lapa molwai faida Sapu amagi manungda pokpo kuidriba asiba angang nupa ama habrago hunduklamlei hairensu pawamana makhatana phongdorakli atopa pawamana mo lukhaujai jaugi mathakta appeal set patarabde brinda amasum osi napki mathakta su appeal tawgadabani 3.5 collective yauna civil society organization singna kotna mara leite haina thadokraba lukhaujai jaubo ikai ba piba masum mental torture tawbiki thabak makhatana sathadanaba
KSO Tengnopaul District na appeal tarokli say ani makhai sang na thigalaba matung amasum masigi phek amasum evidence sing adu examine toraba matung da court na pikiba verdict asigi mayokta civil body singna higher court satnaba demand tawriba sita pendaba fongdorakli 3.5 collective na war on drug ki matang da asuki matik haksin lauba tarabadi special court thawala english nganiga kulgi trial number 13 gi drug case ki search case ta scenery additional ASP Brinda OC nap amasum ayogi matang da karigi tumina lashiliba karigino case asida makhoi gi mathakta investigation amata chathadaba additional ASP amasum OC nap asi maral kokpi khibane police officer ani asigi mathakta takiba court ki order adugi mayokta thaudo asiga mari lainana 3.5 collective amasum civil body singna appeal satnaba demand tawdriba karigino home department gi mekedi lukhojai jogi court ki order asigi mayokta appeal tawba tarabadi investigation amata tawdana maral kokpi khraba additional SP Brinda amasum OC nap ki mayokta su appeal tawgodabane home department na mipum khudima community oiba miyengda yengdana sap manaba miyengda thabak paikhat kadabani haidena su pawsna makhatan fungdurakli pawsi lusilakpo ena memra tentak na pawsi share tawjaramage covid vaccine nanaba india gi vaccine ani puthoklei Covaxin su ani suba oina expert committee na ayaba pikhre COVID-19 gi laisat asibu layeng nanabgi dama Hyderabad ta base tawba Bharat ki biotech na Indian Council of Medical Research ICMR amadi National Institute of Virology NIV Pune na puna khusamnaduna puthokpa Covaxin vaccine athu okaigi oina sijinabada subject expert committee na ayaba pikre hairiba vaccine asi leba asigi pharmacy khaktana puthokjaba ahanba covid vaccine asi ayaba pikiba asi tharaga hojik pawda leba asida expert committee na ayaba oikiba vaccine ani sukre hansu pawsna makhatana fongdorakli atopa pawa manamo Zukogi mai kanbada helicopter ahum sijinare NDRF su thabak hokre December kungama pandagi Senapati district ki manungda lairiba Zuko Valley da mai sakpa haurakkiba ado haujik phawba muthat pangamdana lairi mai muthatna ba hotnabada Indian Air Force ki helicopter ahum sijinari hairi National Disaster Response Force ki miyoi yakai ga mapanna saba team amasu mafam adura sangshinduna mathau pangthokpa hokre haina su pawman makhatana fungdorakli atopa ten ma pawman amu covid vaccination gi dry run district ani de satakre UK digi halakpa positive oiba miyo gi sample thakre athuba matamda kapa horaba yai haina panari bu covid-19 vaccination gi mari lainena thawbal amadi Imphal West ki layengsang tarada ngasi dry run vaccination pangthokre UK gi digi halakhiba positive oiraba miyo edugi sample genome sequencing gi dama National Institute of Virology NIV Pune ngasi thakre haina su pawman makhatana fungdorakli Shilakpoina pawman Jenims ki director gi service hangdokpagi order kaktrabadi covid ki thabak fawba leblakpa yana leire state lenga na salaizaba amata ngairaba state ki medical institute ama oiriba Jawaharlal Nehru Institute of Medical Science Jenims ki director TS Bimo thabak tagi pothabagi matam sangdokpagi wathok sakthurakli Sayol amagi manungda director gi thabak tagi pothabagi matam sangdokpagi order sayol amagi manungda kaktuna director oiba yaba miyu amabo director oina haptrabadi covid ki thabak thoram sing yauna emergency servicing yauna hospital gi thabak thoram sing leplagani haidi hiramasi gi mari lainana ngasi Jenims ta pangthokiba teacher association Jenims student association Resident Doctor Association Jenims ki apunba general body mifam amana TS Bimobu makhatana Jenims ki director oina sangthana puhannabagi hotnabagi mayokta thengnanaba coordinating committee ama semkhre coordinating committee asina Jenims hospital gi conference hall pangthokiba mifam amada laukiba warep sing Jenims society gi president su oiriba chief minister da aiba sirol pidno khangankre hairi CM da pisin kiba aiba sirol aduda yauriba wafamdi ngasi pangthokiba coordinating committee gi mifam aduda director professor TS Bimobo National Medical Council amadi Jenims ki rule and regulation gi mayokta masagi sai humdra helaba fawba thabak matam tha taruk sangtana puhanbagi matangna khanaki state cabinet ki warep asi NMC gi rules amadi regulation bu by overrule tawre mifam aduna khanraba matungda hojik lairiba director gi yathang indana boycott tawba January 3 dagi hauduna Jenims ki mahiroising amadi oja singna class boycott chathanaba mifam aduna warep lokre adumainama hojik chathariba university gi examination asidi boycott asina konchiloi hairi sirol asigi manungda professor TS Bimo bu thabak sangthana puhananaba thokiba order adu pallaga National Medical Council da aiba sirol ama tharaga khangani
loinena mahakpu sangthana puhanbagi order adu sayol amagi manungda kaktrabadi covid ki thabak thoramsing amadi emergency service yauna hospital ki thabak thoramsing loina leplagani haina palli press na phangba paunai manipur lenga ki cabinet mifamna warep laukibagi matungina dr ts bimo gi thabak tawbagi matam tha taruk sangthanabagi order ngasi tholakhi hairi order adu thoklakpa matungdagi jenims ko jasing amadi mahiroisingna director asibu mateng pangdaba hokre hairi ngasi ayuk director ts bimo na kauba jenims ki head of department singi oiba mifam de head of department khara natana ayamana mifam aduna saruk yakhidri haina jenims tagi phangba paw amana hairi na su makata na phongdoragli. Thank you.